ꯀꯔꯤꯒꯨꯝꯕ ꯑꯗꯣꯝ ꯌꯨ ꯌꯥꯝ ꯊꯛꯅꯤꯡꯂꯕ, ꯈꯨꯠ ꯊꯛ ꯅꯤꯛꯑꯕ, ꯑꯗꯣꯝꯒꯤ ꯌꯨ ꯁ꯭ꯇꯣꯛꯁꯨ ꯂꯣꯏꯈ꯭ꯔꯕ, ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯁꯤꯀꯤ ꯑꯃ ꯄꯥꯏꯗ꯭ꯔꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕꯤꯒꯅꯤ? ꯃꯊꯥ ꯁꯥꯕꯤꯔꯨꯒꯅꯨ꯫ ꯃꯌꯥꯝ ꯆꯅꯥ ꯇꯤꯡꯁꯤꯟꯕꯤꯔꯣ, ꯆꯅꯥꯁꯤ ꯐꯖꯅ ꯇꯤꯡꯁꯤꯟꯕꯤꯔꯣ, ꯑꯗꯨꯒ ꯌꯨ ꯂꯩꯕ ꯆꯠꯄꯤꯔꯨꯔꯣ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯆꯅꯥ ꯑꯗꯨ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯍꯥꯞꯄꯨ, ꯊꯨꯝ ꯈꯔ ꯍꯥꯞꯄꯒ ꯐꯖꯅ ꯀꯥꯝꯊꯣꯛꯄꯤꯔꯣ꯫ ꯆꯅꯥ ꯑꯗꯨ ꯀꯥꯝꯂꯤꯉꯩꯗ ꯃꯆꯜꯁꯤꯡ ꯑꯁꯤ ꯁꯦꯝꯕ ꯍꯧꯕꯤꯔꯣ꯫ ꯇꯤꯜꯍꯧ 2, ꯁꯤꯡ ꯃꯇꯦꯛ 1, ꯆꯅꯝ ꯈꯔ, ꯇꯤꯜꯍꯧ ꯃꯅꯥ ꯄꯥꯟꯕꯤ, ꯈꯥꯃꯦꯟ ꯑꯁꯤꯟꯕ 1, ꯐꯗꯤꯒꯣꯝ, ꯌꯦꯟ ꯃꯇꯨꯝ 5-6 ꯀꯨꯞꯅ ꯀꯨꯞꯅ ꯁꯣꯏꯕꯤꯔꯕ, ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯁꯥꯂꯥꯁꯤꯡ, ꯃꯁꯥꯂꯥ ꯃꯤꯛꯁ, ꯐꯗꯤꯒꯣꯝ ꯃꯔꯨ ꯄꯥꯎꯗꯔ, ꯒꯔꯝ ꯃꯁꯥꯂꯥ, ꯑꯗꯨꯒ ꯃꯆꯨ, ꯊꯨꯝ ꯈꯔꯒ ꯃꯁꯤ ꯔꯦꯗꯤꯗ ꯊꯝꯕꯤꯔꯣ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯌꯥꯝ ꯈꯥꯡꯗ ꯊꯥꯎ ꯍꯩꯖꯤꯟꯕꯤꯔꯁꯤ, ꯑꯗꯨꯒ ꯊꯥꯎ ꯑꯁꯤ ꯃꯨꯟꯍꯜꯂꯁꯤ, ꯐꯖꯅ ꯁꯥꯍꯟꯕꯤꯔꯁꯤ꯫ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯃꯔꯨ ꯃꯔꯥꯡ ꯃꯤꯛꯆꯔ ꯑꯁꯤ ꯐꯖꯅ ꯉꯧꯕꯤꯔꯁꯤ ꯀꯣ, ꯃꯨꯟꯅ ꯐꯖꯅ ꯉꯧꯕꯤꯔꯁꯤ꯫ ꯃꯨꯟꯅ ꯉꯧꯕꯤꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯇꯤꯜꯍꯧ ꯑꯁꯤ ꯍꯥꯞꯄꯤꯔꯁꯤ, ꯇꯤꯜꯍꯧ ꯑꯁꯤ ꯐꯖꯅ ꯃꯨꯟꯅ ꯉꯧꯕꯤꯔꯁꯤꯀꯣ꯫ ꯇꯤꯜꯍꯧ ꯑꯁꯤ ꯃꯌꯥꯝ ꯐꯖꯅ ꯍꯥꯞꯆꯤꯟꯕꯤꯔꯁꯤ, ꯉꯧꯕꯤꯔꯁꯤ ꯃꯨꯟꯅꯕ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯤꯡꯒ ꯆꯅꯝꯒ ꯁꯨꯈꯤꯕꯗꯨ ꯍꯥꯞꯆꯤꯜꯂꯁꯤ, ꯉꯧꯕꯤꯔꯁꯤ ꯃꯁꯤꯁꯨ ꯐꯖꯅ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯄꯤꯔꯁꯤ, ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤ ꯐꯖꯅ ꯃꯨꯟꯅ ꯉꯧꯕꯤꯔꯁꯤ꯫ ꯃꯇꯨꯡꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯁꯤ ꯍꯥꯞꯄꯤꯔꯁꯤ, ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄꯨꯂꯞ ꯉꯥꯏꯍꯥꯛ ꯐꯖꯅ ꯉꯧꯕꯤꯔꯁꯤ꯫ ꯃꯌꯥꯝ ꯃꯈꯨꯝ ꯀꯨꯞꯁꯤꯜꯂꯨꯔꯒ ꯉꯥꯏꯍꯥꯛ ꯉꯧꯔꯕ ꯃꯇꯨꯡꯗ ꯍꯥꯡꯗꯣꯛꯄꯤꯔꯁꯤ ꯃꯈꯨꯝ ꯑꯁꯤ, ꯑꯗꯨꯒ ꯐꯖꯅ ꯃꯨꯟꯅ ꯉꯧꯔꯁꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯦꯟ ꯍꯥꯞꯆꯤꯟꯕꯤꯔꯁꯤꯀꯣ, ꯌꯦꯟ ꯄꯤꯁ 4-5ꯁꯤ ꯍꯥꯞꯆꯤꯜꯂꯁꯤ, ꯑꯗꯨꯒ ꯐꯖꯅ ꯉꯧꯕꯤꯔꯁꯤ ꯃꯌꯥꯝ꯫ ꯃꯨꯟꯅ ꯉꯧꯕꯤꯌꯨ ꯌꯦꯟ ꯑꯁꯤ ꯐꯖꯅ ꯃꯨꯟꯅꯕ, ꯑꯗꯨꯒ ꯃꯈꯨꯝ ꯉꯥꯏꯍꯥꯛ ꯀꯨꯞꯁꯤꯜꯂꯒ ꯊꯝꯕꯤꯔꯁꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯉꯁꯥꯏ ꯂꯦꯝꯍꯧꯔꯤꯕ ꯃꯁꯥꯂꯥꯁꯤꯡ ꯑꯁꯤ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯗ ꯍꯥꯞꯄꯤꯔꯁꯤ ꯀꯣ, ꯑꯗꯨꯒ ꯏꯁꯤꯡ ꯍꯥꯞꯄꯁꯤ, ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯤ ꯐꯖꯅ ꯍꯥꯞꯄꯒ ꯊꯤꯠꯄꯤꯔꯁꯤ꯫ ꯊꯤꯠꯂ ꯃꯇꯨꯡꯗ ꯈꯥꯡꯗ ꯍꯩꯖꯤꯜꯂꯁꯤ, ꯑꯗꯨꯒ ꯌꯦꯟ ꯑꯁꯤꯒ ꯄꯨꯟꯅ ꯉꯥꯏꯍꯥꯛ ꯐꯖꯅ ꯃꯨꯟꯅ ꯉꯧꯕꯤꯔꯣ꯫ ꯉꯥꯏꯍꯥꯛ ꯉꯧꯔꯕ ꯃꯇꯨꯡꯗ ꯊꯨꯝ ꯍꯥꯞꯄꯁꯤ, ꯊꯨꯝ ꯏꯁꯥꯒꯤ ꯆꯥꯡ ꯌꯦꯡꯉꯒ ꯍꯥꯞꯄꯤꯌꯨ ꯀꯣ, ꯑꯗꯨꯒ ꯐꯖꯅ ꯃꯨꯟꯅ ꯉꯧꯕꯤꯔꯣ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯃꯣꯔꯣꯛ ꯃꯆꯨꯁꯤ ꯍꯥꯞꯄꯁꯤ, ꯃꯌꯥꯝ ꯃꯁꯤ ꯍꯥꯏꯕꯗ ꯆꯤꯊꯍꯧꯔꯦ, ꯁꯥꯎꯕꯤꯕ ꯌꯥꯗꯦ꯫ ꯃꯁꯤ ꯍꯥꯞꯆꯤꯜꯂꯦ, ꯑꯗꯨꯒ ꯐꯨꯟꯗ ꯉꯧꯕꯤꯔꯁꯤ ꯐꯖꯅ꯫ ꯃꯤꯅꯤꯠ 3-4ꯃꯨꯛ ꯃꯈꯨꯝ ꯀꯨꯞꯁꯤꯜꯂ ꯊꯝꯃ ꯃꯇꯨꯡꯗ ꯃꯈꯨꯝ ꯑꯁꯤ ꯍꯥꯡꯗꯣꯛꯄꯤꯔꯦ, ꯑꯗꯨꯒ ꯃꯌꯥꯝ ꯍꯥꯏꯐꯦꯠ ꯑꯣꯠꯄꯤꯔꯁꯤ꯫ ꯑꯣꯠꯂꯒ ꯃꯨꯟꯅ ꯌꯦꯡꯕꯤꯔꯁꯤ꯫ ꯃꯌꯥꯝ ꯃꯈꯥ ꯑꯁꯤ ꯀꯥꯁꯤꯜꯂꯛꯂꯦ, ꯑꯗꯨꯅ ꯀꯩꯗꯧꯕ ꯇꯥꯏ? ꯃꯌꯥꯝ ꯃꯍꯤꯁꯤ ꯍꯩꯖꯤꯟꯕꯤꯔꯁꯤ꯫ ꯃꯍꯤ ꯍꯩꯖꯤꯟꯕꯤꯔꯦꯀꯣ, ꯃꯍꯤꯁꯤ ꯒ꯭ꯂꯥꯁ ꯑꯃꯗ ꯏꯁꯤꯡ ꯂꯧꯔꯒ ꯃꯍꯤꯁꯤ ꯐꯖꯅ ꯍꯩꯖꯤꯟꯕꯤꯔꯦ, ꯑꯗꯨꯒ ꯃꯁꯤ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯁꯤ꯫ ꯑꯣꯠꯈꯥꯏꯕꯤꯌꯨ ꯐꯖꯅ, ꯃꯈꯥꯗ ꯅꯞꯁꯤꯟꯕꯤꯗꯅꯕ, ꯃꯍꯤꯁꯤ ꯆꯥꯡ ꯌꯦꯡꯉꯒ ꯍꯩꯕꯤꯌꯨ꯫ ꯑꯩ ꯏꯁꯥꯒꯤ ꯆꯥꯡ ꯌꯦꯡꯉꯒ ꯍꯩꯖꯤꯟꯕꯤꯈ꯭ꯔꯦ ꯃꯍꯤ ꯑꯁꯤ꯫ ꯃꯍꯤ ꯑꯁꯤ ꯍꯩꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯏꯍꯥꯛ ꯐꯨꯠꯄꯤꯔꯁꯤ꯫ ꯃꯈꯨꯝ ꯑꯁꯤ ꯍꯥꯡꯗꯣꯛꯄꯤꯔꯒ ꯃꯌꯥꯝ ꯉꯧꯈ꯭ꯔꯤꯕ ꯌꯦꯟ ꯑꯁꯤ ꯀꯔꯝꯕ ꯀꯟꯗꯤꯁꯟꯗ ꯂꯩꯔꯤꯒꯦ ꯍꯥꯏꯕꯁꯤ ꯌꯦꯡꯁꯤꯟꯕꯤꯔꯁꯤ꯫ ꯃꯁꯤ ꯃꯈꯥꯗ ꯈꯔ ꯀꯪꯁꯤꯜꯂꯛꯄ ꯍꯧꯔꯦ, ꯌꯦꯟ ꯑꯁꯤ ꯃꯨꯟꯐꯥꯠꯇ꯭ꯔꯤ ꯀꯣ, ꯃꯨꯟꯐꯥꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯃꯍꯤ ꯈꯛꯇꯪ ꯑꯃꯨꯛ ꯍꯥꯞꯄꯤꯔꯁꯤ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯈꯔ ꯀꯨꯏꯊꯅ ꯑꯃꯨꯛ ꯉꯧꯕꯤꯈꯤꯁꯤ꯫ ꯃꯌꯥꯝ ꯃꯍꯤꯁꯤ ꯆꯥꯡ ꯌꯦꯡꯉꯒ ꯍꯥꯞꯄꯤꯌꯨ, ꯑꯗꯨꯒ ꯐꯖꯅ ꯑꯃꯨꯛ ꯉꯧꯈꯤꯁꯤ, ꯐꯖꯅ ꯃꯨꯟꯗ꯭ꯔꯤ ꯐꯥꯎꯕ꯫ ꯑꯗꯨꯅ ꯃꯌꯥꯝ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯈꯨꯝ ꯀꯨꯞꯁꯤꯜꯂꯒ ꯊꯝꯕꯤꯈ꯭ꯔꯁꯤ꯫ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯃꯈꯨꯝ ꯀꯨꯞꯁꯤꯜꯂꯒ ꯐꯨꯠꯈꯤꯕꯗꯨ ꯃꯨꯟꯁꯤꯜꯂꯦꯀꯣ, ꯆꯞ ꯆꯥꯕ ꯃꯑꯣꯡ ꯌꯧꯔꯛꯑꯦ, ꯃꯍꯤꯁꯨ ꯀꯪꯁꯤꯟꯕ ꯍꯧꯔꯛꯑꯦ꯫ ꯃꯌꯥꯝ ꯆꯅꯥ ꯐꯨꯠꯈꯤꯕꯗꯨ ꯍꯥꯞꯄꯤꯔꯁꯤ, ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯣ꯫ ꯆꯅꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯆꯜ ꯃꯌꯥꯝ ꯃꯍꯥꯎ ꯃꯌꯥꯝꯁꯤ ꯆꯪꯅꯕ ꯃꯑꯣꯡꯗ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯣ꯫
ꯆꯅꯥ ꯃꯌꯥꯝꯁꯦ ꯂꯣꯏ ꯍꯥꯞꯆꯤꯜꯂꯁꯤꯀꯣ ꯂꯣꯏ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯁꯤ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯁꯤ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯉꯁꯥꯏ ꯆꯅꯥ ꯐꯨꯠꯄꯗ ꯌꯥꯎꯈꯤꯕ ꯃꯍꯤ ꯃꯌꯥꯝꯗꯣ ꯏꯁꯥꯒꯤ ꯀꯣꯟꯅꯒꯗꯕ ꯆꯥꯡꯗ ꯍꯩꯕꯤꯔꯣ ꯑꯣꯠꯈꯥꯏꯕꯤꯔꯣ ꯑꯗꯨꯒ ꯃꯈꯨꯝ ꯀꯨꯞꯁꯜꯂꯁꯤ ꯃꯍꯤ ꯍꯥꯞꯆꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯅꯤꯠ 8-9ꯃꯨꯛ ꯐꯨꯠꯄꯤꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯃꯈꯨꯝ ꯑꯁꯤ ꯍꯥꯡꯗꯣꯛꯆ ꯌꯦꯡꯁꯤꯜꯂꯦ ꯃꯌꯥꯝ ꯆꯅꯥ ꯑꯁꯤ ꯆꯞ ꯆꯥꯕ ꯃꯑꯣꯡꯗ ꯀꯪꯁꯤꯜꯂꯦ ꯃꯍꯤꯁꯨ ꯀꯪꯂꯦ ꯌꯦꯟꯁꯨ ꯆꯅꯥ ꯑꯁꯤꯁꯨ ꯐꯖꯅ ꯃꯨꯟꯈ꯭ꯔꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯑꯣꯠꯈꯥꯏꯕꯤꯔꯣꯀꯣ ꯃꯈꯥꯗ ꯅꯞꯁꯤꯟꯗꯅꯕ ꯃꯑꯣꯡꯗ ꯃꯁꯤ ꯀꯟꯗꯤꯁꯟꯁꯤ ꯌꯧꯖꯔꯦ ꯃꯌꯥꯝ ꯊꯣꯡ ꯊꯥꯛꯄ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯛꯄꯒꯤ ꯃꯑꯣꯡ ꯌꯧꯔꯛꯑꯦ ꯃꯌꯥꯝ ꯑꯣꯠꯄꯤꯌꯨ ꯃꯈꯥꯗ ꯅꯞꯁꯤꯟꯗꯅꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯌꯥꯝ ꯐꯗꯤꯒꯣꯝꯁꯤ ꯆꯥꯏꯁꯤꯟꯕꯤꯔꯣ ꯀꯣ ꯐꯗꯤꯒꯣꯝꯁꯤ ꯆꯥꯏꯔꯒ ꯉꯥꯏꯍꯥꯛ ꯑꯣꯠꯄꯤꯔꯣ ꯆꯥꯏꯈꯥꯏꯕꯤꯔꯣ ꯐꯗꯤꯒꯣꯝ ꯑꯁꯤ ꯏꯟꯖꯥꯡꯁꯤꯟ ꯊꯨꯡꯅ ꯃꯌꯥꯝ ꯏꯟꯖꯥꯡ ꯑꯁꯤ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯑꯩ ꯒ꯭ꯌꯥꯁ ꯑꯁꯤ ꯃꯨꯊꯠꯆꯔꯦ ꯑꯗꯨꯒ ꯅꯥꯀꯟ ꯊꯥꯡꯗꯣꯛꯆꯔꯦ ꯃꯁꯤ ꯏꯟꯖꯥꯡ ꯑꯁꯤꯒꯤ ꯐꯥꯏꯅꯦꯜ ꯀꯟꯗꯤꯁꯟꯅꯤ ꯃꯌꯥꯝ ꯊꯣꯡ ꯊꯥꯛꯄ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯉꯁꯥꯏ ꯅꯔꯥꯏꯅ ꯂꯩꯖꯈꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯃꯌꯥꯝ ꯅꯔꯥꯏꯅ ꯃꯍꯥꯎ ꯇꯪꯖꯔꯒꯦ ꯁꯤꯜ ꯄꯦꯛꯅꯤ ꯁꯤꯜ ꯄꯦꯛ ꯑꯁꯤ ꯀꯥꯏꯖꯔꯦ ꯃꯌꯥꯝ ꯃꯈꯨꯝ ꯑꯁꯤ ꯍꯥꯡꯗꯣꯛꯄꯤꯔꯦ ꯃꯈꯨꯝ ꯑꯁꯤ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯒ꯭ꯂꯥꯁ ꯑꯁꯤ ꯃꯁꯤꯒꯤ ꯄ꯭ꯂꯦꯠ ꯃꯆꯥꯁꯤ ꯊꯝꯕꯤꯔꯦ ꯑꯗꯨꯒ ꯍꯤꯗꯥꯛꯁꯤ ꯇꯞꯅ ꯍꯩꯊꯕꯤꯔꯦ ꯌꯥꯝꯅ ꯂꯦꯝꯅ ꯏꯖꯠ ꯇꯧꯅ ꯍꯤꯗꯥꯛ ꯑꯁꯤ ꯒ꯭ꯂꯥꯁꯁꯤꯗ ꯍꯩꯖꯤꯟꯕꯤꯔꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯁꯥꯒꯤ ꯆꯥꯡꯗ ꯏꯁꯥꯅ ꯊꯛꯆꯒꯗꯕꯒꯤ ꯆꯥꯡꯗ ꯏꯁꯤꯡ ꯑꯁꯤ ꯌꯥꯟꯁꯤꯟꯕꯤꯔꯣ ꯏꯁꯤꯡ ꯑꯁꯤ ꯌꯥꯜꯂꯦ ꯄꯦꯛ ꯑꯃ ꯁꯦꯝꯖꯔꯦ ꯃꯌꯥꯝ ꯑꯩ ꯆꯤꯌꯔꯁ ꯇꯧꯖꯔꯛꯀꯦ ꯆꯤꯌꯔꯁ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯩ ꯄꯦꯛ ꯑꯃ ꯇꯞꯅ ꯆꯤꯡꯉꯤ ꯄꯦꯛ ꯑꯁꯤ ꯆꯤꯡꯕ ꯉꯥꯏꯍꯥꯛ ꯈꯔ ꯆꯤꯡꯉꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯉꯧꯖꯈꯤꯕ ꯆꯅꯥꯗꯨ ꯅꯥꯏꯅ ꯇꯦꯁ ꯇꯧꯁꯤꯟꯖꯔꯒꯦ ꯆꯅꯥ ꯇꯦꯁ ꯇꯧꯔꯦ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯎꯋꯤ ꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯥꯏ ꯑꯩꯅ ꯑꯩꯈꯣꯏ ꯆꯥꯅꯕ ꯈꯔ ꯂꯩꯖꯔꯛꯄꯅꯤ ꯄꯤꯅꯠꯀ ꯃꯤꯛꯆꯔꯒ ꯃꯁꯤ ꯑꯃꯨꯛ ꯆꯥꯔꯒꯦꯀꯣ ꯃꯌꯥꯝ ꯆꯅꯥ ꯉꯧꯕ ꯂꯣꯏꯖꯔꯦꯀꯣ ꯑꯩꯅ ꯄ꯭ꯂꯦꯠꯇ ꯍꯥꯞꯄ ꯊꯝꯖꯔꯦ ꯃꯁꯤꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯦ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯀꯥꯏꯅꯔꯁꯤ